MS PAODAM eng tabiribasingbu Nomaitham Kajalna khurumjari. Ahanbada maruoiba pau pijari. Imagi mairagi thomi mari police na phajinkhibagi mayokta imagi mairagi thomi singna Lamfen police station mamangda khongjang changsinkhre. Tongan-tonganba mafamda maira paibi lupsing khaidoklabasu thamoi amadi machudi amatani haina nupi samajki president Thokchom Ramanina phongdokhre. Chama humudra taruk suba Bidikandraziki mapo kumon thauram pangthokre. Loinana Mumbai terror attack mastermind Saipu India da sunaraknaba Indiana Pakistan da hijackre. Mapungobe pau pizari. Constitution na piba rules of law gi matung inna separate administration taliba kuki MLA tarada matik chaba action lakhatlo haina haukiba November kundagi assembly da complaint tawduna lakpagi makha taba oina assembly na kari khongthang paikhatlabagi haina hangba changluraga tholakpa imagi mairagi thomi mari Imphal police station na phagatlaba matung Lamphel police station da sinakhre. Lamphel police station da sinarakhiba thomi mari asigi maral karino adubada thado haina imagi mairagi thomi singna ngasi Lamphel police station mamangda khongjang sangsinkhre. Khongjang asiga mari leinana loop asigi member amana hai assembly dagi tholakpada imagi mairagi thomi mari phajinkiba asi nungaite phajinkiba imagi mairagi thomi mari adu thadopiu amadi makhoigi maral takpiu. Loop asigi convener TA Sujata na petitioner oiraga koki MLA tara adugi mathakta logi matung inna achum aran thiraga chairakpiu haina complaint thangakhibani. Haukiba November kundagi ngasi fawba assembly committee gi oiba pakhong ngaiduna lakpani committee asina meeting kauri harabasu meeting adu mai pakhide. Loop asina taliba demand asi chumlagadi chairakpiu haina taksinbani maduda assembly gi speaker na mahakamari leinade haibagi assembly committee gi chairman yauna member sing unanaba chatpada mioi amata unaba phangkhide. Ngasi asi assembly da makha taba kari khongthang pakhat kadage haina hangba changluraga tholakpada thomi sing adu IW ki SP na fajillaga Lamphel police station da sunabani. Ngasi fariba asigi maram hangbadasu haiba ngamde mamangda fajinkiba adusu PR bond ama sign tawhalaga ahing nongyai thadorakhibani. Maram asina fajinkiba loop asigi thomi sing asi athubada thadokadabani loinana makhoi fabagi maram haigadabani leba asigi praja miyamnasu loop asida taliba demand asi chumi natraga lali haibasu haibiu haiki. अखोई खतंगी इहो मानसलकदोरे मणिपुर म्यामसु अंतंदी अखोईगी इहोसिना चुम्बा तारगदी मतेंग अमता पांगबियो चुम लानबा तारगतु लान अखोईगी मयामना डिसाइड अमता तौबियो वरी अमता लौबियो दुगा अखोईगी इमागी मेरागी कन्वेनरगी फोन नंबर गा इमा अखोईगी एडवाइजर इमा अमगी फोन नंबर गा अखोई मीडियागी खुथांगदा पिजागे सिगी फोन नंबर सिदा कॉल अमता तौबिरागा मयाम पुनमंगना मतेंग पांगबिनिंगबा नत्रगा पांगबा अखोईना तौरिसिदा सोई लाली हाबदो अदुगी सजेशन अमतंग कौजगेना सो अदुमजु मीडियागी फंदा हिजलिंग. Imphal East District ke Commando gi Kangbuna Lamlai Police Station gi manung chanba nungoi maning lekai gi akoibada leiba yumsing da changduna operation sathakre mifami pundi yaukhide. Ngasi ayuk pung 8 lom tabadagi hauraga Imphal East gi additional SP operation ke AS Herojit MPS na lusingba CDO gi team aduna yumsing da changduna thi humbaga loinana miwai amamta oina verify tawki. Apun ba yum nifu mangarom da search operation sathaba adu ayuk pung 9 lom tabada luisinki. Manipur gi tongan ba mafam kayada maira paibi lupsing khaidoklabasu maira paibi gi thamoi amadi maira gi machudi amatani haina all Manipur Women Social Reformation and Development Samaj Nupi Samaj ki President Thokchom Ramani leimana phongdokre. Wafam asingasi all Manipur Women Social Reformation and Development Samaj na sinduna thamoiban ima kunthok hanbi sanglen da pangthokhiba nifuhumdoi suba maira paibi haudokhiba numit ka mari leinana phongdokhibani. Maira paibi haudokhibagi thauram aduda all Manipur Women Social Reformation and Development Samaj Nupi Samaj ki President Thokchom Ramani leima apunba Manipur kanba ima loop Uncle gi President Laurembam nganbi leima tami chingmi apunba loop ki President Yambem Momon leima Kangleipak lamjing apunba Maira loop
Kanglamai President Yumnam Lerik Leima, Chingtam United Welfare Association, Chitwa President, Maibam Punimarse Leima, Women's Association for Socio-Economic Development, Wasadep President, RK Tharak Sana Leima, Inamdam Kanbalup Ikal President, Naurem Mema Leima, Nupi Samas Advisor, Kundrakpam Indu Leima, Kabui Mother Association KMA President, Atongpui Kabui Amadi Manipur University Social Science Department Hanagi Head of Department, Professor Naurem Jokumasu Saru Yaki. Thauram aduga mari leinana All Manipur Women's Social Reformation and Development Samas Nupi Samas President Thoksom Ramani Leimana Fongdorakpada Masa Masangi Maramdam Singna Tongan ba Mairapaibi Association Kaidoklabasu Leirabasu Mairapaibi Singi Thamoidi Amatani Mairagi Masudi Amakaktani Mamangai dagi hauna nupi singi mathauna maringzel bu thagatpa singthabadi adumak lepte adubu awabadi adumak leidi English amaga chamapan marifugi matamdagi hauna lengakna Armed Force Special Power Act 1958 chana handuna lamdam sige tungi yumbiral oriba naha singbu hatokpiba faraga manghanbiba tanatana sonaiba kaya ama yawaktuna awaba kaya Tolakpadagi lamdam sibu kanjanabagi damak mama ibisingna achetpa Philip ama lauduna lengaki mayokta kuta maira paiduna tumba chaba nathairam laga thodang lauba haukiba numit adu ngasini numit asibu ngasi fawba lamdam sige nupi ibisingna maira paibi haudokiba chahi haiduna chahi khudingi leptana pangthotuna lakli Puwari gi tangka kayada mapalam gi akanba safu amana mikha thanaba mipal tangna hinghanaba kanna hotna duna lekharbasu Ngasi fawba apunba miyamna mayokna duna lakli masigi saru amang oina miraibagtagi naronda changsillakiba kuki khutlai paiba singna yelho furup singbu machet tanaba hotna duna lakpa aduna chatliba chahi lising ani kulumdoi sida makhal makha kayagi thodok sing thoktuna ngasidi irang asel luisinba ngamdana tha Nepal farakle masina ngasidi lamdam sigi yelho furup singda achoba singnaba ama mayokna hale haina su phongdokhi Ini permission bagi kemudian untuk tina ngamu mai aku jin cikgu kacam mana na lojing layam pernah mina thani le sida di bali masyarakat na amuk tang lamdam masih wari masih amuk tang inga sing na pana na ba saraka i mapam na mayang ni mohon silang may apa i ima sing je aku amat tan ali may lagi majusu amat tadi aku thamoy amat tadi magi lamda Mai association dugi lekai leji mai wadani una maksai koi amatani hai bawa phamde project ni sarkar chamjari koi Manipur da thokliba ethnic class asi maitaina ST status demand tawba aduna natte haiba taknaba details report yawba affidavit ama ngasi STGCM gi mu singna irang asi gi inquiry tawnabagi damak Home Ministry na semkiba inquiry commission da pisinkhre Hiramasiga mai lenana STGCM gi President Jiras Lunamna Paumi Singda hai me ahum dagi hawraga thokliba irang asigi matangda yengsinnabagi damak center na chahi asigi June Mari da semkiba inquiry commission da Manipur gi irang asi Manipur High Court na takiba mitai bu ST list chanaba state government na recommendation thau haiba court ki order adu mai lena de haiba taknaba details report yawraba affidavit ama STGCM gi mai kaidagi Imphal Hotel Imphal da temporary oina hangliba commission asigi office da commission gi miwai singda affidavit asi pisin bani Manipur da thokliba ethnic class asigi matangda marik chumba inquiry tawnabagi damak center na semkiba commission asinna tongan ba mai kai singdagi report sing khomgatli ba report sing asi punna commission asinna nainaduna irang asigi hawrafam asi thidokadauri bani adubu Manipur gi irang asidi STGCM na taliba maitai bu ST listed chalhanaba demand asiga mai lenana Manipur High Court na state government da review tawnaba order ama thoki tongan ba national media gi platform da Union Home Minister na Manipur gi irang asi Manipur High Court na thoki ba DT demand ga mai lenaba order aduna thokhan bani haina phongdokliba asina irang asigi hawrafam sirana nabagi macha ama oire maram asina ST status demand ga thokliba irang asiga karisu mai lena de haibadu taknabagi damak page tangkai panba details report affidavit ama commission asida pisin bani India government ki PM amadi Union Home Minister gi level da phongdokhiba wafam asi sengdok haninge haiki Aupuna asuk yamna sathiba hada sunaba mayama thoga masigi community asida kari kumba ST status pigiba targadi leipak se kari oigedagi haiba ma yamna social problem ma lakpasi aikoi mayokta leiba kanglok khudimagna mioi khudimagna masigi demand asi against
ꯍꯧꯔꯛꯀꯗꯕ ꯂꯥꯟꯗꯨ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏ ꯑꯉꯛꯄ ꯐꯅ ꯋꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯆꯠꯊꯔꯤꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟꯒꯤ ꯐꯥꯏꯟꯗꯤꯡꯁ ꯑꯁꯤꯗ ꯃꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯑꯁꯤꯗꯩꯗ ꯇꯉꯥꯏ ꯐꯗꯅ ꯃꯃꯥꯏ ꯆꯨꯝꯅꯅꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ STꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯂꯩꯔꯤꯕ ꯖꯖꯃꯦꯟ ꯑꯗꯨꯅ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯨꯞ ꯇꯧꯅꯅꯕ ꯇꯉꯥꯏ ꯐꯗꯅ ꯃꯁꯤꯒꯤ ꯑꯦꯐꯤꯗꯦꯕꯤꯠꯁꯤ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ Manipuri Freedom Fighter Lekhidraba Brit Kendrajitki Chama Humudra Tarulak Suba Mapoi Kumangi Thauram ngasi BT Rota Leiba Congress Bhavan da pangthokre Thauram adugi manung chana lekhidrabagi mitamda leisu katunna ikai khumnaba utkre Thauram aduda Manipur Pradesh Congress Committee gi Vice President Harish Goswami Working President KS Devabrata Sharma yauna Congress ki thomi kayasu Thauram aduda saru yaki Thauram aduga mai leinana MPCC gi Working President KS Devabrata Sharma na hai matam amada British singil landa Mamaleba ki damak nokna thawai thakiba athoba Brit Kendrajitki matik mathauna mahaki wakhalon aikhoi khudingmakna kauba chumloi ngasi maklamdam asida anoba singnaba ama lakliba sida mahaki wakhalon adu aikhoi khudingmakta chenba mathau tai amaromda haujek Manipurgi oriba fibam asida political parties singna amaga gi marakta hunanduna leibagi matam natte haiki Laiba ama praja ama wahendori brahaise koi na muga han hang arang BJP ke wangang singna Congress matra sir basing do laiba phibani gai ningai ni party dugi hai BJP party ke sarkar ma pai ga sarkar pai go party na sat ka lecha sajat yaw da base masi laiba phibani maru oina laiba ki kathok ke ba thau amagi mixing nu me da sida makoi na hai basing do koi ikai jei koi na makoi na makta ikai kari no koi ge jati ki koi ge laiba asi ki praja ma sen oi bani na sarkar pai basing na su khandana lai base koi ikai jei hai bani Amaromda MPCC gi Vice President Harish Goswami na phongdokhibada haujek Manipurda oriba fibam asi geopolitics ki thawong ni haibada haiman mathok loi masil lanthengnaba haibasi aikhoi khudimak amata oina lanthengnaba mathau tai British na Manipurda loilam sandoktuna miyam awaba kaya pikhiba asimak kauba yaroidaba thodok amani haina su phongdokhi अभी मतुंगा 1891 की लान अमसुंग ngasi thoiba lan se aikoina ngasi isaga thopani aikoina yamna masi lumna logdaba su yawm bayai yamna lumna logba yawgana thawai ka thokpa kaya amasu legre adu masi su aikoina haiba web sing ase ngongli muchitsing ase asigi saruk amani khallaga aikoi punna thengna hudagadi mamangi kulong thiba thokiba adugumba do amona thoktanaba aikoi lewa miyam punamangna amato oina politics ni adugi ni adagi ni haiba naidana koi khudimangna masi thengnabam thoi ngasi gi nuksit numit asida maduma su ningsingmam thoi wakham thamjaraga tension jage thank you Samas asida afaba thabak ama taropa matamda aikhoi masal amata oina lingjel manaduna sagat minarbadi masina tungi mironda pumnamaki kanaba oigadawribani haina Kumbi Kendragi MLA S Premchandra na phongdokre Kumbi Kaithelda ngasi liklagi nauna hangdokpa exclusive outlet ama miyamda khusinnabagi thauramda MLA na makhata na haikhibada lamdam ama saktakpada hiram khudingmakta aikhoina tawriba thabak thaurangsing asina mai pakna tawrakpada pumnamakisu afaba oigadawribani haina su phongdokhi JJR Enterprises Kumbi Bazar haina mingthonduna liklagi nauna hangdokpa exclusive outlet aduda Thangjam Agro gi Managing Director Thangjam Jokumar su saru yaki Quantum business sing tauriba mayam sing na Manipur se akoi gi leijaba aduga akoi gi kono jamal se kadai bo yaurage haibje sakta pada kana darkar leige haraga ko isana putoiba pochok sing se miyam de phangan ba yohan butuya sugum lo transaction se daita lengsin biriba ama sugu daita rul ba tamazu kumari kai kumnazari wenna ai lamdam sigi project asiba ai inauguration tawna kandokiba diblagi Ibu saya kai kumnazari juga bang lengsin biriba jabu sing halam sing kai kumnazari kashuta Salaikan Balup SKL gi founder chairman oiramba lekhidraba Salaisa Kokngam Elias Akoijam Jugindrogi mafamda katpa Salaisa haina mingthonba leibak ningba music video album ama ngasi Manipur Press Club Imphal da phongkhre
SKL ki mieng makhada Salaicha production na puthokpa music video asigi producer Angom Sonia Laima Sesakpina Pusparani Huidrom Isai Mayek Asibu Iriba Angom Surjit Maitene Isai Fongbagi Tauram Aduda Amikir President Khaidiam Toiba SKL ki Chairman Salaicha L Gopal Amadi Amik Thawagi Advisor Su Oriba WMZ College ki Assistant Professor Ningombam Tombana Mathang Sitna Chief Guest President Amadi Guest of Honor Oina Saru Yaki Tauram Aduge Saru Ama Oina Music Video Asida Satam Langniba Singh Directors Production ki Members Singi Mafamda Achamba Kudol Tamduna Ikai Khumnaba Utki Isai Fongba Aduga Mai Lenana Salaikan Balupki General Secretary Oibata Natana Isai Asibu Iriba Angom Surjit Maitena Fongdorakpada Hauzak Lamdam Asigi Oriba Tangdu Leitadaba Fibam Asida Aikoi Masen Punsin Nadaba Manba Mawong Amada Lairiba Asi Punsin Si Haiba Message Piba Isai Amani Mase Karigidamak Fong Libano Harabadi Isai Haibasi Mipung Kuding Magna Pamnei Maram Asina Isai Asi Taraba Matung Miyamda Pining liba message asi yoba ngamgani haiba wakhalonda isai asi phongbani haiba wafam su thamki Nungai yaifaba lamdam ama haina mingthonba Danasyang wahengbamna iba wari machagi larik ama ngasi haunabi matung inna phongkhre ngasi Manipur Press Club ta pangthokiba Angom Ningthau Preservation and Documentation Center gi mieng makhada pangthokiba larik phongbagi tharam aduda Art and Culture gi Retired Commissioner Kangjam Radha Kumar, Playwright BK Wahengbam, Manipur University of Culture ki Assistant Professor Makol Mani Mongsaba Thauram Aduda Saru Yaki. Loina ngasi phongkiba lyric asibu writer and critics L Memona review tauki. Thauram aduga mai leinana lyric asibu iriba Danasyang Wahengbam na phongdorakpada ngasi phongliba lyric asina mahaki oina mangarak suba wari machagi lyric ni masimak yamna khang haiduna iba nate lamdam asida oriba akoibagi fibam koina yengluraba matung thamoida fawba wakhalda khalakpa khara adu miyamda khanghanaba hotnabani haiba wafam phongdoki Amam angan langdai haina mingthonba wahengbam ni maichana iba saringi lyric ngasi Khurai Thangjam Lekai Tongbram Leirakta Leiba Aiba Sigi Yumda Phongkhre Aiba ni maichangi loinabi leikhidrabi Gauri Rani na leikidabagi mangarak suba thagi lukatpaga loinana saireng lyric asi phongbagi tharom aduda Manipur Language Advisory Board Sahitya Academy New Delhi gi convener Professor Rajen Toizamba Patriotic Writers Forum gi President Naroimbam Khambaluwang Leikol gi President Khetrimayum Subadanina President Member oina saruk yakhibaga loinana sakhanglaba aiba Sanglakpam Achau Sarmana lyric ki maramda wangangki Tharomgi matangda phongdokladuna lyric asigi aiba wahengbam ni maichana hai mioi bagi mawong matau amadi isorna su chatlamba mawong mataugi mari adu masak takpa oina lyric asi phongbani mamangda lyric ahum ikre ngasi phongliba asina mari suba lyric ni mamangda oza amadi ahing haina mingthonba lyric ani phongkhiba aduda su Publishing grant fangduna mafungfana phongki matam amada isona avatar tauduna saklon kaya lauduna amadi mioi baga lainaramba mari adu sakhangnaba lyric ase phongbani haiki thauram aduge saru ama oina sairengi lyric asibu phongnaba hotnabada achoba thaudang lauramba aiba asige loinabi leikhidrabi ki mitamda haika leka tamduna ikai khumnaba utki All India State Government Employees Federation AISGEF ki Annual National General Council gi mifam ngarang December 19 dagi Kolkata gi Eastern Zonal Cultural Center Salt Lake City da hodokre December 19 fawba numit humni chupna sathagadaba mifam asida State Union Territory singdagi delegates singna saru yaduna khongsak ama pangthoklaba matungda AISGEF ki President Subhas Lambana Federation gi Phiral singkhatuna hodoki Tharomgi Manung Chennai AISGEF ki General Secretary A. Sri Kumar Lusingduna Leikhidraba Federation ki Luchingba Singi Mafamda Minute Ani Tumina Leptuna Ikai Khumnaba Utki Ngarang Hongdokpagi Thauramda AISGEF ki President Subhas Lamba General Secretary A. Sri Kumar Secretary Purunjit Larik Yengbam Secretary SIS AISGEF West Bengal Bishwajit Gupta Chaudhary Treasurer Sasikan Raina Chingba Kayana Daista Phongki
ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯅ꯭ꯌꯨ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ NPSꯀꯤ ꯃꯍꯨꯠꯇ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯑꯣꯜ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ OPS ꯍꯟꯖꯤꯟꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ AISGEFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯔꯚꯤꯁꯦꯁ ꯐꯦꯗꯔꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯔꯨꯟꯖꯤꯠ ꯂꯥꯏꯔꯤꯛ ꯌꯦꯡꯕꯝꯅ ꯍꯥꯏꯈꯤꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯗꯦꯂꯤꯒꯦꯠꯁ ꯃꯦꯝꯕꯔ 15ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯝꯄ꯭ꯂꯣꯌꯤꯁꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡ ꯈꯟꯅ ꯅꯩꯅꯈꯤ, ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯀꯔꯦꯛꯁꯟ ꯇꯧꯗꯨꯅ ꯑꯦꯛ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯈꯟꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯔꯨꯛ ꯌꯥꯔꯤꯕꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯔꯚꯤꯁꯦꯁ ꯐꯦꯗꯔꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯖꯔꯔ ꯏꯟꯗꯨꯕꯂꯥ ꯗꯦꯕꯤꯅ ꯍꯥꯏꯈꯤꯕꯗ ꯃꯤꯐꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯏꯝꯄ꯭ꯂꯣꯌꯤꯁꯁꯤꯡꯒꯤ ꯗꯤꯃꯥꯟꯁꯤꯡ ꯐꯪꯅꯕ ꯃꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ PMJ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯒꯤ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯦꯝꯅ ꯂꯥꯌꯦꯡꯗꯨꯅ ꯄꯦꯁꯦꯟ 2ꯒꯤ ꯃꯊꯛꯇ ꯅꯤ ꯑꯃꯗꯤ ꯍꯤꯞ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯣꯟꯗꯣꯝꯄꯣꯛꯄꯤ ꯂꯝꯈꯥꯏꯗꯒꯤ ꯋꯥꯏꯈꯣꯝ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ L. ꯗꯤꯕꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯖꯦꯅꯤꯝꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯇ ꯅꯤ ꯑꯃꯗꯤ ꯍꯤꯞ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯊꯦꯝꯖꯥꯎ ꯌꯥꯎꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯗꯣꯛꯇꯔꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯗꯤꯕꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯤꯕꯦꯟꯅ ꯍꯥꯏ ꯀꯨꯝꯖꯥ 2018ꯗꯒꯤ ꯍꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏ 200ꯒꯤ ꯃꯊꯛꯇ ꯅꯤ ꯑꯃꯗꯤ ꯍꯤꯞ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯀꯥꯟꯅꯕꯁꯤꯡ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯜꯂꯤ꯫ ꯍꯦꯜꯊ ꯀꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯥꯌꯦꯡꯕꯗ ꯁꯦꯜ ꯆꯪꯍꯟꯗꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯃꯤꯌꯥꯝꯅ ꯂꯧꯕꯤꯌꯨ꯫ ꯑꯃꯔꯣꯝꯗ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯃꯛ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯗꯣꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 90ꯔꯣꯝ ꯁꯨꯔꯕꯤ ꯁꯤꯡꯖꯃꯩ ꯃꯥꯏꯕꯝ ꯂꯩꯀꯥꯏ ꯕꯣꯔꯣꯏ ꯃꯈꯣꯡꯗꯒꯤ ꯊꯕꯥꯇꯣꯟ ꯀꯧꯕꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯄꯥꯡꯊꯣꯛꯅꯕ ꯂꯥꯌꯦꯡꯕ ꯍꯧꯔꯒꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯕ ꯈꯪꯍꯜꯂꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯈꯤ꯫ JY ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯕ ꯑꯃꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯏꯗꯔ ꯑꯣꯔ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯦꯔꯒ ꯄꯦꯁꯦꯟꯅ ꯄꯩꯁꯥ ꯁꯨꯛꯄꯤ ꯄꯨꯊꯣꯛꯇꯕꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯖꯔꯛꯄ ꯄ꯭ꯔꯣꯁꯤꯖꯔꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯒꯤ ꯀꯥꯔꯗꯁꯤ ꯄꯥꯏꯕꯤꯕ ꯃꯤ ꯂꯥꯛꯑꯒꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯒꯅꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ CHC ꯋꯥꯡꯉꯨ ꯂꯥꯏꯐꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯒꯥꯏꯅꯦꯀꯣꯂꯣꯖꯤꯁꯠ ꯗꯣꯛꯇꯔ ꯑꯃꯣꯝ ꯁ꯭ꯌꯥꯝꯆꯟꯗ꯭ꯔꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯂꯩꯉꯥꯛꯅ ꯍꯟꯗꯣꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯝꯃꯤꯇꯤ ꯑꯃꯗꯤ ꯂꯝꯗꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯀꯌꯥ ꯂꯥꯌꯦꯡꯕ ꯐꯪꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯟꯅꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯖꯤꯂꯥꯒꯤ ꯋꯥꯡꯉꯨ ꯂꯥꯏꯐꯝꯗ ꯂꯩꯔꯤꯕ CHC ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ 2018ꯗ ꯃꯇꯝ ꯑꯗꯨꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ L. ꯖꯌꯦꯟꯇꯀꯨꯃꯥꯔꯅ PHCꯗꯒꯤ CHCꯗ ꯄꯨꯈꯠꯂꯝꯂꯕꯁꯨ ꯃꯊꯧ ꯇꯥꯕ ꯗꯣꯛꯇꯔ, ꯅꯔꯁꯦꯁ, ꯂꯦꯕ ꯇꯦꯛꯅꯤꯁꯤꯌꯟꯁꯤꯡ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯊꯝꯕꯤꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯉꯧ ꯁꯅꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ, ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯔꯣꯡ, ꯅꯣꯡꯃꯥꯏꯈꯣꯡ, ꯁꯔꯤꯛ ꯑꯃꯗꯤ ꯍꯧꯖꯤꯛ ꯋꯥꯡꯉꯨꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ 8ꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯌꯥꯎꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯈꯨꯡꯒꯪꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯔꯨ ꯑꯣꯏꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ A. ꯁ꯭ꯌꯥꯝꯆꯟꯗ꯭ꯔꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯀꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯇꯝ ꯀꯛꯇꯅ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯖꯤꯜꯂꯒꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯍꯣꯁꯄꯤꯇꯥꯜ ꯁꯣ ꯂꯣꯟꯁꯤꯜꯂꯝꯕꯗ ꯅꯤꯡꯕ ꯀꯥꯏꯅ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯋꯥꯡꯉꯨꯒꯤ ꯑꯃꯈꯛꯇꯪ ꯂꯩꯕ ꯗꯣꯛꯇꯔꯁꯤꯗ ꯃꯣꯏꯅ ꯑꯁꯨꯛ ꯑꯃ ꯃꯤꯇꯥꯕꯤꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯑꯩ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯣꯏꯅ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯣꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯉꯨꯒꯤ ꯗꯣꯛꯇꯔ ꯑꯃꯠꯇ ꯉꯥꯏꯔꯕ ꯗꯣꯛꯇꯔ ꯁ꯭ꯌꯥꯝꯆꯟꯗ꯭ꯔ ꯒꯥꯏꯅꯤꯒꯤ ꯍꯧꯖꯤꯛꯁꯤꯗ ꯂꯦꯞꯂꯤꯕ ꯃꯤꯔꯣꯟꯕꯤ ꯃꯌꯥꯝꯁꯤ ꯃꯥꯅ ꯌꯦꯡꯉꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯒꯤ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯀꯤ ꯑꯣꯔꯗꯔꯁꯦ ꯀꯛꯇ꯭ꯔꯤꯕ ꯃꯈꯣꯏ ꯑꯩꯈꯣꯏ
hospital gi cross tawbagi khongjang makha tana adum chathakigani habasima ai media gi thongda thamjari kaigumba sarakana magi transfer gi order set ka haina order thorokpa matamda akui khongjang makha tana handokagani natragadi akui makha tana khongjang se chathagigani haina media gi thongda thamjari leitapina lairabani na kuni sida kogi khalle du mana sanjat nu tani thamse wakhal yam ngai se kap ni ngai se khalbuda khoi doctor na transfer sakhibaje akhoi yamna yaningde maramdi miron bi akhoi bu siyo haiba ga chap manai ngase ayo pung nipan tabada Sugunu Police Station ge manung channa leba serong mamang laikai da leba Salam Nobisa kauba pradhan oiba amagi yumgi pukhida bom ama leram le hari bom adu imung manungi mioi singna ngase pukri adu dagi nga faba kumthabada thengnarakhi bani bom leire haibagi pau fangbadagi Sugunu Police amasong mafam duda khulngak na bagi leba BSF ke kangbu laktuna ngak senduna thamlaba tungda ngase nungthal Manipur Police ke bom disposal squad ke kangbu ama laktuna lakhatlaga manak nakpa labuk amada aswangam yahwandana pokai handuna mangan khre hairi ngasi layam liba bom adu handak chahi asigi me kunipanda kukizo militant singna sero khulda attack sathaduna yum kai kaya mai thakiba aduda kaptharakpada pukri aduda tasinduna pokai haudaba oiramgadra haina thajanari Sawongbungda laiba Biramangal College ke principal Professor A Surenjit bu lenga ki higher education department da OSD oina ngarang transfer tholakpagi mayauta ngase college asigi mahairoi singna principal gi room so londuna khongjang sanction kre khongjang adu ngase nunthal college asigi mahairoi singna changsan khibani khongjang adu gi matangda college asigi mahairoi layan lakpam daina kobi amana Professor A Surenjit hariba principal asi Biramangal College bu thamoi singna nushijaba amadi college asibu awangba thakda pukhatnaba hotnaba oza amani oza asigi matamda college asigi hiram kayada ahongba purakpa ngamle asumna hana fibam sokna lairamba college amabu awangba thakda pukhatnaba hotnariba oza asibu transfer tawnaba tholiba asi yaningde maram asina hariba order khudakta handokpiyu karigumba mahairoi singna taliba demand asi lengakna thabak oina onthokta tarabadi mahairoi singna khongjang kaya sangsinnaba sem sare haiki Biramangal College asigi principal oina thokubiriba kogi oja Professor A Surenjit Singh nga ikhang khangodana lenga ki makaidagi maku transfer order thoklakre masi ekhoi college asigi satra sing sina yaningdaba phongdokchari masi lenga ki makaidagi athuba matam da sti dobiu tobirakta taragadi ekhoi satra sing gi oiba makai kya dagi akan khongjang kya changsin jarakani November Biramangal College asigi November 16 sathakiba Mumbai terror attack ki mastermind Sayipu India da sinaraknaba Pakistan da hijakre chai humudrama thoi suraba Hafiz Sayyid Pakistan ge court amana mara leire haiduna jail da chahi 19 thamnaba wayal pikhibani Pakistan ge counter terrorism department na case ama file tokhibani terrorist cell piramage case kaya da su Sayyid mara leire haikrabani adum oinama mahak ningtamna kocha satuna lei hairi Pakistan ge mikhalda political party amana support tawduna vote lepka dawri Hafiz Sayyid ke machane pa Hafiz Talha Sayyid su mirep oigani hairi Laskar e toibagi luchingba number 2 ni hariba Hafiz Talha Sayibu Home Ministry na terrorist ne haina unlawful activities prevention act ki makhada haukiba chahida laukthokpa lekhrabani Hafiz Sayyid put phanaba e pau pibagi damak $1 million pigani haina US na laukthokpa so lekhre Mathang Sahigi Republic Day Parade ki damak Delhi amasung Punjab ki tablock sing reject tawkhibagi matangda senior BJP minister amana haikibada madu achumba khongthangni Aam Aadmi Party AAP minister Saurabh Bharadwaj na haikibada masilaman khumbagi thawongni center na Delhi ki tablock sahi lisingani kunithoi amadi lisingani kulumdoi da reject tawduna lakli lisingani kulumdoi ki Republic Day Parade ta su reject tawgadawri Delhi ke minister na haikiba wafam da react tawarduna Delhi BJP chief Birendra Sachdevana Delhi amasung Punjab ke tablock sing reject tawkhibagi maramdi saro ke picture sing screening committee na yakidabagini Delhi ke tablock ta city da lairiba school amasung mohala clinic model utli haina AAP minister na di phongdoki mahak na makha
ताना फोंदोखिबदा मसी डिजाइन कंपटीशन अमनी हाइबा कनाना सुंगमलोय सेंटरना अखोइदा सजेशन खरा पिरखी मधु अखोइना टेबलेट ता उत्पा खक्तनी दिल्ली की स्कूल्स अमसुंग मोहाला क्लिनिक मॉडल उकदबनी सेंटरना तौरिबसिदी AAP दा लमन खुंबनी रिपब्लिक डे पेरेड पंजाब के टेबलेट को रिजेक्ट तौबगिसु पंजाब चीफ मिनिस्टर भगवान मन्ना सेंटर बु हुंदुना nganki अरोय बदा मरु एबा पाव अमुक हन्ना पिजरी इमागी मैरागी थौमी मरी पुलिस ना फाजिंखिबगी मायोक्ता इमागी मैरागी थौमी सिंगना लंफे पुलिस स्टेशन ममांगदा खोंजंग चंगसिनख्रे तोंगान तोंगान मफमदा मैरा पाइबी लुप सिंह खाइदोक्लबसु थमोय अमदी मचुदी अमतनी हाइना नुपी समाज के प्रेसिडेंट थोकचोम रमनीना फोंदोक्रे चामा हुमुंद्रा तरुलक सुबा वीर टिकेंद्रजी मपो कुमन थवरम पांगथोक्रे लोइनना मुंबई टेरर एटेक की मास्टरमाइंड सईपु इंडिया दा सुनरकनबा इंडियाना पाकिस्तान दा हाइजक्रे मता असिदा इमेज पदम सनोक्सब लोइसिनजरी मिएंग ताबिरिबसिंबु अमुक हन्ना खुरुमजरी।